Buffer zone Sembgi Maram Dgp na Miyamda Khanghannaba Cocomi na Cheron Taksinkhre Matam sangna lanjen na duna lairuraba matungda masa-masagi mayamda hanjilakpada ngairiba torbunggi Miyamda Nongmei kapsilakkiba singi mathakta FIR lokhotkadabani haina Coordinating Committee on Manipur Integrity Cocomi na Director General of Police ta aiba Cheron piduna wakatkre Cocomi ki convener Khuraijam athawbuna pisinkiba wakatche adugi matung ina torbungda Nongmei kapsinduna attack chatharkiba miyosing adu masak khangdokadabani Thaudok adubu achumbo oina uhannaba honakhiba Kokijo Council jauna Organization singi mathakta matik chaba excel lokhotkadabani Buffer zone gi matangda claim tawriba amadi aranba pausandokliba singi mathakta chapchaba thabak lokhotkadabani Mari lainaba authority singna matam chana section thorang lokholahudabagi khudam thengnarabadi authority sing adugi mathakta excel lokhotpiyo haina cherol asina fongdokli state security amasung administration na section thorang lokhotpa oina buffer zone sembani haina Kokijo council amadi atai loop khrana claim tawribasigi matangda achumbu wafam ama khanganbiyo hairi NSCNIM na Jelengrong lamda operate torkpada tuminna yengduna lairaroi hairi NSCNIM na Jelengrong lamda anti-social oiba thabak thorum sing torkpada makhata na tuminna yengduna lairaroi haina Jelengrong United Front na fongdorokli Front asigi Information and Publicity Secretary Lui Gangmai na thadorkpa cherol amana hai Jelengrong People's Convention ZPC gi makhata ba thorang lokhotpa oina tangai fadana JUF linkhatkibani Lup asina naga National Movement gi mayokta lepkhiba leite Jelengrong gi tokhaiba homeland amatan bagi khongyun changsinuna lakhibani maram chaba JUF ki thorang asibu NSCNIM na Miyamda lana uhanbadagi lup ani gi marakta muknabagi phibam lakhibani Jelengrong gi area da NSCNIM na sahi kya gi mamangdagi khanganba amasung miyon menai gi thodok chathaduna lakli tangai fadana miyam gi punsi right amasung lanthum ngak senabagi damak JUF saphong lakhibani hairi Cotu gi thomi singna Tumlingeida Malem THONGAM SEKMAI YOURAKKHRE ngasi ayuk pung 12 da SEKMAI dagi khongsa lakkani Manipur da thokliba tamthiraba kanglukpi irang asigi waroisin puraknanaba ingtappagi paujel puduna Delhi dagi cycle thauduna lakhiba transgender social activist Malem THONGAM Committee on Tribal Unity Cotu gi thomi singna Tumlingeida ngasi ayu anganbada SEKMAI YOURAKKHRE Malem THONGAM gi khongchat asi kokida ka heubani haina lokthokpaga loinana mahakna senapati dagi kangpopi phorokpada khudongthiba kaya thokani haibagi akitu jingba piba cherol amangarang kotuna thadorkhibani adubu mahaki khongchat adu karimata apanba yaudana senapati dagi border security force ki kangbu amana section ngak selaba matungda ngasi ayu anganbada tekta kaidana SEKMAI da thunglakhibani ngarang nungthil SEKMAI da pangmisinga unabada Malem THONGAM na haiki mahak ngarang ayuk pung mariga makhairom tarakpada security force na SEKMAI police station da sinaramki madugi matungda SEKMAI gi ima ibel singaloina na mafam aduda lairi ngasi ayuk pung 10 makhai tarakpada SEKMAI da lairiba ima singna mahak putaram na opugi thorom amma pangthoklaga imphal gi damang lamtharakani mahakna makata na hai Manipur da lairiba miyamga mahakka hayeng SEKMAI dagi imphal fawbagi lambida unasi mahak SEKMAI gi mathang da Kangla da thunglagani Kangla manung da mahak lai khoramgani India gi mafam khudimak da mahak putaram na opirakpagi damak thagatpa phongdorakhi burka uppu yadabagi loinabi machanupi ani halaga mayumda phumjinkhre Uttar Pradesh ke Samli district ta burka uppu yade haibagi damak nupa amana mahak ki loinabi amasung machanupi ani halaga phumjinkhre Thaudok asida January ba Faruk kauba miyoi adu police na fare Thaudok asi December 10 da Kangla police station na konba Ghari Dawlok village da thokibani Numit kharani losanduna thamlurba matung police na asengba wari khanglakpadagi phumjilurba hakchangsing adu leinungdagi lokthokre hairi Police ki report na hai Faruk ki loina bitahira na imung manung nungaina da bagi wahauda mama mapa gi mayumda lekhi matamdu da burka upkhidaba maramna mapurobe pokhusauna pohanki numit kharani gi matungda nupi adu mapurobe gi manakta halaklabagi tungda khoisauna ba Faruk na masagi loina bihat kibani tahira amadi mahaki machanupi ani Afrin amsung Sahirin numit mangani romthiba khangdana lekhi imung manung gi miyosing singnaba farukpadagi Thaudok asiga mari lainana police ta wakalakpatagi thijinbada thaudok asigi asengba khanglakibani hairi China na dam sarakpadagi India da chawno khudongthiba mayoknaga dawri Brahmaputra turen gi horphamda China na mega dam project amma paikalakpana maram oiraga India amadi Bangladesh ta chawno khudongthiba mayoknaga dawri China na dam sagadoriba Yarlung Sanpu hairiba turen asi Brahmaputra ga samnai karigumba turel asida China na dam sakiba thoklabadi Brahmaputra gi ichelda apanba thokhanduna lau singu amadi nga phabagi thabakta chawna khudong chadaba mayoknargani haina report amana phongdokli
Turel asi Bangladesh tamna chenthakiba maramna leibak aduda leiriba miyamsu awaba nanglagani haire CNN gi report amana hai China na dollar billion chamaga humfugunipan changna paikhatkadoriba project asina electricity puthokna Beijing gi mafam kaya marumda clean energy sinabagi khudongchaba phangallabasu Brahmaputra turen gi mapan tangliba India gi miyoi kaya da awaba mayokna halagani Viksit Bharat ji Ramji bill Lok Sabha da pass tawkhre opposition gi charang na bamarakta ngasi Lok Sabha na Viksit Bharat ji Ramji bill pass tawkhre bill asi Rajya Sabha na pass torba matungda chahi kun helaba Mahatma Gandhi National Rural Employment Guarantee Act MGNREGA gi mahut sinkragani Hojik Paubagi Oinadi Ek on Riba MGNREGS ki anawu masak oigadruba bill asi Viksit Bharat Guarantee for Rozgar and Ajivika Mission Gramin Haina Kawi Viksit Bharat lisingani nifuga taret ki thausil makhada pass tawkhiba bill adugi matung ina khungangi yumthong khudimakta chahi khudingi numit chamaga kunga mangani thabak piragani hanagi MGNREGA ga manadaba mongda thorang asina maru oiba hiram marida akhanana thabak tawnabagi pandam thamli hanagi MGNREGA na thausil yaudabagi mongda tongan tongan behiram kya da thabak tawi adubu jiramji gi matung inadi panchayat ki thuksil makhada PM Gati Shakti ga chanagadaba mongda akhanaba hiram kharda mapung phana thabak tawgani mapung oina thabak tawgadoriba hiram maridi ising marang kaina fanghannaba honaba core rural infrastructure livelihood ka mari lenaba infrastructure semgatpa amasung climate ki fibam da fagalhanaba honabani jiramji na khungang da sel thungi fibam fagalhanbaga loinana yumtong khudimakta senthok fagalhanaba pandam thamli Khungangi manung hanjin mamfam khudimakta ising phangdabagi awaba lehendana bapandam thamli water body lising humfugani pan hena sengbatuna lau singu gi thabak thoramda mateng ohena bapandam thamli khungang amaga atopa khungang amaga phawnari balambi singi phipam phagat hanbaga loinana khungangi lamda maru oina kaithel kya sengbatnabagi thorang su yauri atopa yamna maru oiba thorang amana ising yoksinduna thambaga loinana leibak lehau manghandana bahonabagi matangdane Lok Sabha da bill asi puthokladuna Union Rural Development Minister Shivraj Singh Chauhan na haiki MGNREGA na Union Government ta chada chamagi changda sel puthoklambani Jiramji gi makada di center na chada humfu amasung state na chada nifu gi changda sel puthoklagani awangnong poke state sing amasung Union Territory sing gi oina di chada tara puthoklaga center na chada marfutra puthokani thorang asi leibak ki mapani hainariba Mahatma Gandhi gi maming muthatnaba NDA lengang na lokkalakpa khanaba thorang ni haina opposition na akan mamong da yaning daba fongdok na rakhi